अहानबदा मरोइबा पाउ PAPPM na sinduna paksana human chain semduna miyamgi khongjang changsinkhre narco terroristing maru fangna muthalu Manipur dagi double standard AR lawthu haibana chingba kholakoya lawkhre Indigenous martial arts ke loop chamaga kun hanbagi miyoi lising kyana khumal lampak dagi khongchat chatuna khongjang changsinkhre National Games Village Langol da Nauna Saba Alternate Housing Complex ama ngasi Manipur ki Chief Minister N Birena Sangakre Amadi Sugunu Awang Lekai ki yumlakta kuki terrorist singna mayai kalaba bom ama kapsilakpada yum ama amangata thokre asok apandi yawhongdre Ma'am Krumjari Northeast Window gi numidangi Manipuri paum ing tabiri basingbu taram nokjari hauzik miyam da paum chakaina bizari People's Alliance for Peace and Progress Manipur PAPPM na sinduna ngasi Manipur gi mafong kya da lambi singda miyamna maru oina nupi singna paring sana leptuna human chain sembagi khongjang chang sinduna kholaw kya lawkhre Manipur dagi double standard oiba AR lawthu kuki narco terroristing maru fangna muthalu kuki singbu scheduled tribe list dagi lawthokadabani aikhoi tangdu leita ba khunai pami maitei bu scheduled tribe list chalhalu illegal immigrants sing maram da halhan ko haiba kholaw kya su lawki ngasi gi human chain sem ki baduga mari leinana khurai sajar laikai gi chaithabi lairaki maira paibi president takhelambam bimolana fongdoki bada India Langana Citizenship Amendment Act Manipur da thamdaba yade hairabadi maitai sing bu scheduled tribe list ta hana chalhalu lamdam asida mapandagi changsilakpa mitop kayana pikthana laisilakpadagi ngasidi yelhomi furuk kaya mangkhiba yana lairingai cherak asida CAA chana handuna maitai sing lupkinaba sinbigano haiki nakalamromda kuki narco terrorist singna arep akham naidna landarakpa asina nauriba tungi yumbidel orakadaba sing maraiba kannabagi damak thawai thakre mamai oibi kiyagi mikap mira kholtana thallaba lamdam haiba du oirakle maitai singda landarakpada kuki narco terrorist singbu AR na chawna mateng pangle haiba khangba ngamle maramasina athuguma tamda Manipur dagi AR lokthokpiu loinana India lengakna Manipur gi border fencing tawgani haiba asi lamdam asigi damaktadi yamna laibak fabani adubu border fencing tawba asida Manipur gi lam machet ama fawba manghan ba yaroi haina mahakna fongdoki Government mafan da koina haijaning basi kuki na ko terrorist singsa loina tanto haningi mafan matam sana moigi laiba ya ba khara laijaraga su laiba ya roi da ba makhoi dudi migrant noiba illegal noiba makhoi singa dudi loina lokthok pi khro haibasi masu India government Manipur government da masima haijaningi adagi amo Assam Rifle sina tawriba makhoi thawong se akhoi yamna yengbada mit yamna nare masima akhoi yengba yamna hainadre aduna makhoi kuki da matien pangi haga double loina jamsala bugi khongthang ma khalo khalakwa se masima ma action na bandadre maram aduna lairiba matien pangi ba Assam Rifle singsa Manipur dagi thunamak lokhopi kho yekhane Manipuri mana yekhane Assam Rifle Thamapal hena Manipur da mai jakliba sina maram oiraga Manipur da laidiba Indigenous Martial Arts ki organization chamaga kun henbana punsinduna ngasi khumal lampak tege hauduna khongnang ani karak faurga North AOC rom da laktuna khumal lampak tamna miyoi lising kyana kholaw kaya lauduna khongchat ama chatkrei khongchat asiga mari leinana Indigenous Martial Arts Manipur ki secretary 𝐁𝐿𝐴 Bhakta Kumar Maitai na fongdokibada khongchat asi India lengak amadi Manipur lengak na athubada Manipur dagi double standard oiba AR lokthok piu haina taksin bani kuki narco terrorist singna makogi separate
ꯀꯣꯔꯄꯣꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯐꯪꯅꯕꯒꯤꯗꯃꯛ ꯂꯥꯟꯗꯥꯔꯛꯄ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯊꯥꯡ ꯇꯥ ꯍꯥꯏꯕ ꯃꯥꯔꯁꯦꯜ ꯑꯥꯔꯠ ꯑꯁꯤ ꯆꯍꯤ 5,000ꯒꯤ ꯄꯨꯋꯥꯔꯤ ꯂꯩꯔꯤꯕꯅꯤ ꯉꯁꯤ ꯊꯥꯡ ꯇꯥꯕꯨ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗꯒꯤ ꯑꯦꯌꯔ ꯂꯧꯊꯣꯛꯀꯗꯕꯅꯤ ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯕ ꯈꯨꯟꯅꯥꯏ ꯄꯥꯝꯃꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯆꯠꯅꯔꯤꯕꯁꯨ ꯑꯊꯨꯕꯗ ꯍꯟꯗꯣꯛꯎ ꯏꯂꯤꯒꯦꯜ ꯀꯨꯀꯤ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯃꯔꯝꯗ ꯍꯜꯍꯟꯈꯣ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ Mapan helaba Manipur Iyan Manipur may chak ni basigi indigenous martial art ki organization sansthan chama ga kun helbana masi honorable laidana mangti leba ko imi lising thang ta gi sanaroi mis lising tara henba abi maigai kya digi lembi rakliba oja sing thang ta gi sintak puren liching puren singsinga ngasi organization sing ga punjaraga ngasi akoi February gi tarik tara ga manga sabon jen asida apun gi khola mata ngasi India government of Manipur government ke makhara ase Assam Rifle ei daban standard Assam Rifle Manipur da ke Assam Rifle lok thu Manipur da apagi su chana ba yaroi kuki narco terrorist sing athuba matam da Manipur da ki asige irang solution lu dugum na ba kai chai lisang sinna pai kun na chai lising manga ngak selaga ler pa kai thang ta nasi koi honuru ba nai da nasi koi su imale ba ki damak kai koi su nasi su lepli hana da ki su koi powari da lep laga lakuni imale ba ki damak Manipur ke Assam Rifle Manipur lagi kuki narco terrorist. Manipur lagi kuki narco terrorist. Scheduled tribe की लिस्ट लगी कुकी सी मसीह. Scheduled tribe की लिस्ट लगी कुकी सी मसीह. मणिपुर इबारा. मणिपुर इबारा. People's Alliance for Peace and Progress Manipur PAPPM na ngasi Manipur gi mafam kya da paksana India gi firal paiduna amadi tongan tongan ba warol iba plakar sing paiduna miyam ga loina na khongjang changsin bagi saruk ama oina Kakting district headquarter da su miyam na khongjang changsin kre Kakting kaithel gi lambi na yata masing yam laba maira paibi sing amadi Kakting aramba unit ki thomi singa loina na miyoi kya na khutta India gi amadi Manipur gi machu teret ki firal paiduna chathakiba khongjang aduda remove double standard AR, abrogate sue with cookie militants, deport illegal migrants, down cookie narco terrorists, sep India, sep Manipur, we want peace, haina thaba plakar sing su paiki. Bisnupur district ki Moirang AC ki mafamaya bada miyam gi khongjang chathakre ACSC ki fuwala sunusifai naransena thamna pokpi ngangkhalaikai Moirang lamkhai torong laubi terakhong sangbi khudekpi amadi Moirang gi laikai kayada miyam na khongjang changsin ki yamlaba miyam na lambi da thokduna makhutta plakar sing paiduna khongjang changsin ki miyam na down cookie terrorists remove double standard AR we want peace sep Manipur sep India amadi su khudakta handu 1961 da base year oiraga mitop tantu haiba kholau kaya lauduna khongjang changsin ki ngasigi khongjang adu kanglaipa kanmalup 𝐂𝐾𝐿 na susinduna masing yamlaba miyamna maruina maira paibi singna tongan ba mafam singda khongjang changsin khrei torbung kadangbam singda amadi naurem thongda chathakiba khongjang aduda saruk yakiba miyamna sep Manipur sep India down cookie narco terrorists remove double standard AR we want peace haivena chingba slogan sing thaba banner sing amadi placard sing paibaga loinana kholau sing lauki National Games Village Langolda Nongna Samba Alternate Housing Complex ama ngasi Manipur ki Chief Minister N Birena Sangakre Alternate Housing Complex Sangabagi Thoramaduda Power Minister Thongam Biswajit Youth Affairs and Sports Minister Govindas Konthauzam Education Minister Thongnauzam Basanta Kumar Moirang AC ki MLA Thongam Santi Lamlai AC ki MLA Khongban Tabam Ibomcha Kumbi AC ki MLA S Premchandra 𝐶𝐢𝐯 AC ki MLA Sheikh Nur Hassan 𝐻𝐾𝐈 AC ki MLA Thangzam Arun Kumar amadi tongan ba department singi makok tongba official singchu saruk yaki Alternate Housing Complex asi Housing and Urban Development Corporation and State Government ki senthang makada Planning and Development Authority Manipur na sinlang tu sabani
थरमदुगा मरी लेना चीफ मिनिस्टर नोंथोम बिरेन हाई लबुक लम्हांगदा युम कई साबगे थबक लेपिरो उमंग वाबंग कन्नब होटनबदा अखोई पुना ज्ञान तामिनब चंगी ngasi अखोइना वारिबा असि ममांगी मियोइ सिंगना असोइबा अरानबा कया तौरंबा अदुननी अदुबु मतुंग ताबा लाकदोरिबा मिरोल सिंगददी असिगुंबा अवाबा असि थोक्तनबा हौजिकी मिरोलना कन्न होटनमिनसी अमना अमबु हुंदुना लेबगी मतम नते ngasi संगारिबा क्वार्टर असिदा कना कना लेगनी हाइबदुगी मतंगदा अथुगु मतमदा कैबिनेट मिफम अमा फमलबा मतुंगदा लेपकनी लोइनना गवर्नमेंट की क्वार्टर सिंगदा लाइसेंस साबगी चटनबी थादोक्सी आइगी ओइबा अपिक वखलोन क्या लेनरकपना ngasi gi thokliba thokhaningdaba thodok wathok kaya asi thoklakpagi achauba lambi ama oiri haina su CM na phongdoki masa masu ko thokara mate rago khud samaga satara like adu portion yauri sampat kadori even asi het noiba ko second khoi kanna survey dawle langor gi maton ahum adang ani made ko sagre imphal view oina matak da car lampel pass sengmani na laure ai koina khallaga la ise kuine adu funding kari hegi adam ne sengmani huji dikaya pajare asida pairei bu uchi mayam goji ais nahan at the difference of birds uchi makhal mayam am to udu mayam nan media da hagi after 109 years sigi varieties of birds lampel patu go from here adu ai koi kara scenes kara lambi uji koi concrete road semakadoi Maidei Furput Tumna Loisilage Haiba Mongda Changsilakliba Kuki terrorist singna Hokiba Ahing Nongyai Matung Pung Ani Minitara Rom Tarakpa Matamda Kakting District Manung Chanba Sugunu Awang Lekaida Yamna Mapangal Kanba Bom Ama Kapsilakpada Yum Amagi Mangol Ukokten Manaka Taraga Pokai Bedigi Yumadugi Sarukara Amadi Imungi Poche Kaya Amangata Tokre Adubu Imungi Mioi Amata Asok Apandinang Hodre Hairi Mapangal Laideba Bom Adu Sugunu Awang Lekaida Laiba Radamohon Kauba Ahalamagi Yumgi Mangolgi Matai Tang Ukong amagi manakta darida ahobo makol galona na pokai kibani bom adu pokai rakpada yumgi yumthak jinga ayamba faktuna paithoki manaka laiba pochei pumna mak pumtoi toina kai ki hairi adubu imungi mioi singding arang degi kuki terrorist singna maite yumlakta bom amadi nomai kapsinduna landaba haurakpadagi yum thadoktuna safagadaba mafamda hana chen gibana kanamata lehaudabadigi sokhaudabani hairi yum aduga yamna nangana khungakpa volunteer singi bunker amasu lai bunker adugina mamang oirapna bom adu Kai Kibani Kuki terrorist singna kaplak liba bom adu yamna powerful oiba 81mm mortar shell oiramba yai haina bom pokai fam aduda chatlaga yengsulba police ki team amana phongdoki hairi source karagi matungina 81mm mortar shell asi security force singna paiba khulaini kamdona kuki terrorist singna maitai yumlakta kaplak kibano haibesi angakpa ma oiri kuki terrorist singna bom kaplak liba mafam adumaktada BSF post amasu lai hairi kuki terrorist singna kaplak liba 81mm mortar shell adu central security force singdagi lawba oiramgadra haibagi jingnaba khungak pasingna phongdorakli Thasigi Tarahumdogi Numidangdaki Hauduna, Kuki militant singna Kundrapam Assembly Constituency gi Bukhau Santipuda Bom Amadin Nomai Kaya Kapsinduna Landarakpada Nomai Maruna Panbadagi Laikidraba Kungak Pasagol Sem Loyanganba Amadi Okram Sanaton gi Thawai Yaudraba Asi Vahakchang Ngasi Janimski Moktagi Aroiba Mathau Mangam Pangthoklaga Lairol Janaba Kundrapam Esigi Manung Chanba Yumnam Palau Chingjilda Pukre Maduga Mari Lainana Sagol Sem Loyanganbagi JCG ko convener Okram Sarachandran Hai Laikidraba Sagol Sem Loyanganbagi Imung Suranom Laga Yamna Chamna Laizaba Imung Amani Laikidraba Atho Wasigi Yumsu Hauji Kuki Singna Kana Landariba Pukau Santipudani Mamang Jahidegi Haidiba Pukau Santipur Asi Itatana Kuki Singa Nomai Kapsinduna Landaduna Lakrabani Madudegi Imung Manung Singa Loinana Manak Nakba Sagayamagi Yum Amada Jangjapam Logduna Lairaki Maramaduna Laingak na Imung Manungi Mioi Singda Janaba Tabak PBU Mangani Laihun Nangnaba 𝐋𝐸 PBU Haiba Point Mari Yauba Cherolama CM da Pisin Kiba Aduda CM na Thazaba Pirakiba Asimak Thagatpa Phongdo Ihaiki However, tang February tang tereta IC Airs is amati DIC yauna laga ekoi CEO hungu yaurga Kewa company Sugol Mangi Kewa company ki committee holder ekoi miyangi mifamamaga haiba keno singsiga army officer singsiga air ki officer singsiga mifam pangtoki mifam dreida nongai marum ta ekoi kuki sai tagi ekoi kapal oina hairamba thazaba pirambani hoji ICRs isna haibu wafum sigo na deina bada tang tariat ki numidang
पुंग तरा मखाइदा अखोई कुकी मिलिटेंट सिंगसना 22AR की मागी एरिया ऑपरेशन से लाथोक संगलगा अखोई पुकौक सिंगसांग संगल अतद खम लेतन नोंगसी काप कापन संगलगा पुकौक शांतिपुर की सिंग अखोई एम सिंगदोन ना सिंगदोन मतोन सि योक्सलगा नोंगान बायुक्तगी नोंगै कापथब होरखरे अखोई खुन कनो सिंग मिटे खुनदा अदुगा सुमायना कापथब होरकपदगी नुमित तांग तरोमदगी दोगबन नुमित कनोसदगी कापप होबदुना लेबाउपु नुमित तांग अखोई तांग त्रानी थोई ꯇ꯭ꯔꯣꯝꯗꯣ ꯁꯤꯗꯅꯤ ꯑꯩꯈꯣꯏ ꯂꯣꯌꯥꯁꯤ ꯂꯩꯒꯗꯕꯁꯤ ꯃꯥꯁꯤ ꯃꯥꯒꯤ ꯈꯨꯟꯗ ꯂꯩꯖꯕ ꯑꯗꯨꯒꯨꯝꯕ ꯃꯤꯆꯝ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯟꯁꯨ ꯉꯥꯛ ꯁꯦꯜꯂꯒ ꯂꯩꯖꯔꯤꯕꯅꯦꯕ ꯃꯌꯥꯝ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯌꯥꯎꯖꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯟꯂꯣꯛꯁꯨ ꯂꯩꯔꯒ ꯃꯃꯥ ꯃꯄꯥꯅ ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯑꯣꯏꯗꯤ ꯅꯥꯕꯅꯤꯅ ꯑꯩꯈꯣꯏ ꯈꯥꯕꯝꯗ ꯊꯩꯔꯛꯑꯒ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯍꯧꯖꯤꯛꯀꯤ ꯈꯨꯜꯁꯤ ꯂꯩꯗ ꯂꯩꯖꯕꯁꯤꯗ ꯁꯥ ꯁꯟ ꯂꯣꯛꯄ ꯆꯪꯉꯨꯕꯗ ꯑꯩꯈꯣꯏ ꯀꯨꯀꯤ ꯅꯣꯡꯃꯩꯁꯤꯅ ꯀꯥꯞꯄꯛꯄꯗꯒꯤ ꯑꯩꯈꯣꯏ ꯄꯥꯜꯂꯒ ꯃꯥꯡꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯊꯧꯔꯝ ꯑꯗꯨ ꯌꯥꯎꯕ ꯂꯥꯛꯈꯤꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MLA ꯊꯣꯛꯆꯣꯝ ꯂꯣꯀꯦꯁꯣꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯇꯣꯞꯄ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯟ ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯈꯪꯂꯕꯅꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡ PDFꯅ ꯆꯤꯡꯕ ꯀꯌꯥ ꯌꯥꯎꯔꯦ ꯍꯥꯏꯕꯁꯨ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯂꯦ ꯃꯅꯤꯄꯨꯔ ꯀꯥꯏꯕꯗ ꯏꯟꯗꯤꯌꯥꯁꯨ ꯀꯥꯏꯒꯅꯤ ꯍꯥꯏꯕꯁꯤ ꯄꯨꯌꯥꯗ ꯌꯥꯎꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯕ ꯁꯦꯟꯇꯔꯅ ꯈꯪꯒꯗꯕꯅꯤ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯁꯤ ꯏꯟꯗꯤꯌꯥ ꯊꯨꯒꯥꯏꯅꯕ ꯆꯪꯂꯛꯂꯤꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯂꯥꯟ ꯇꯧꯔꯛꯂꯤꯕꯁꯤꯡ मथक्ता लोगी मतुंग इन्ना थबक लौखटपियु हाइबबु लोना यादबा करी लैबगे हाइनसु फोंदोखि स्टेट गवर्नमेंट जा सेंट्रल प्रोसेसिंग सेंट्रल गी गवर्नमेंट फुल्ली कोऑपरेशन पीदा नोय खतंग तौरसु तौहनदबा मसिसु इन लाइबक थीबनी ओय गवर्नमेंट गी स्टेट की लोनो ददी खोगी लोनो ददी स्टेट दा तौगदबनी अदुसु अदुबु सिगददी एक्सटर्नल एग्रेशन यावरे हैबा एविडेंस फांगे PDF मयाम यावरे खांगे एवरीथिंग रो यावरे खांगाबा फावदा हौजी फावदा गवर्नमेंट इंडिया ना तुमेन्ना येंगलेबसे दैट मींस मणिपुर हे काइबा मतमदा इंडिया 100% कारि हैबसे मसिदी पुयादा अखोगी चलनो चते यावरा लेरमने जे गवर्नमेंट इंडिया ना मणिपुर गवर्नमेंट मदुमती सेंग इलेक्शन बियो अना सि काइदिंगसिदा मतम साना तहोबु नतदी मणिपुर काइबा हैबसे फुंसोइजदा इंडिया 100% काइन हैबसेदी मसीगी तारीखसु गवर्नमेंट इंडिया अमसुंग मणिपुर गवर्नमेंट अमसुंग रेकॉर्ड तौबियो कइनु अखोइदी लमदम से लेबा शांति लेमिनारी बा अखोइ लेमिनारी जाति फुंसिंग ओनली इंडिया मणिपुर काइबा यारो काइबा रसे कना कना रो जाति प्रमुख अखोइ मैक्सिमम मेजॉरिटी ओजेबिसना पुलप लेमिनासी काइदनो होनमिनासी शांति लेसी अदुगा थाइना इपाइ पुना 1951 ममांगदा लेरमा मयान पुना खंगै पुना होना मदु लेमिनारसी अदुगा अखोइ इंडिया जी थुगानी मणिपुर थुगानी संगैबदो मदो लेतना बरो आइनी मतुना लौखटबिउ हाइबसिबु आयना यादब कै लेगे सेंट्रल फोर्सेस खुदक्ता स्टेट असेदगी हनखिगदबनी चिन नार्को टेररिस्टसिंगना मिचम मयामदा लांदारक्तुना मिचम मयामगी पुंसी अमदि लंथुंग ngakpagi thabak khudakta hauzik lairiba lengang asina lawgadabani su abrogate tawraga illegal oiba nomai amadi bomb sing asi khudakta lawkhatgadabani india lengang amadi kuki militant ki su makha tana chatnaba yaroi haina kokomi gi media coordinator 𝐂𝐄𝐈𝐍 Surjit Kumar khumana thadorakpa chirolamada palle chirolasina makha taraduna hauzik chin narco terroristsingna sugnuda laijariba micham miyamda bomb amadi 81 mortar yauna akan mamawangda landarakli Central Forces sing matik chana lairiba mafamni Central Forces ki mitmangda kuki militant singna micham miyamda akan mamawangda landarakpa haibasi Central Forces na matik chana moral support amadi physical support pidi haibani Central Forces singna micham miyamgi punsi amadi khun ngakpi dabadagi khun ngakchuriba mitai volunteer singbu masa masagi khun ngakchubada Central Force singna athingba piba haibasi nakal namatagi meeting ni haibani masida Central lengakna tumina yengduna laiba haibasi miyamna khangduna लैबा ngamlaktaba gyai state asigi security advisor amadi director general of police DGP matik chadre matik chaba security advisor amadi DGP athuga matamda sinduna miyamgi punsi amadi lanthung ngakpi senbibigi thodang lawgadabani haina kokomina takselakli ngasi ayuk pung tararom tabada Kakching police station ge manung chana laiba Imphal More lambi gi Kakching lamkhaida Dr. Memchas clinic ki mayok nabada Shora rom dagi lakpa Tata 407 Canter registration number MN04A9635 ka Kakching lom dagi lakpa Yamaha K10 registration number MN01K I3035 amaga thengzin nabada Yamaha K10 da tongduna lakpa miyoi ama laikidre atopa miyoi
ओई थंगबा माफैगल टेक्तुना सोकपदगे कक्चिंगी जीवन हॉस्पिटल दा पुखतुना लाइकनरबा मतुंग सीजा हॉस्पिटल दा रेफर तौख्रे एक्सीडेंट अदुदा लाइकिद्रबा मियोय अदुगी ममिंग एमडी शरीफ चही कुन अपोकपा एमडी अब्दुल रहमान कौवी अदुगा सोक्तुना लाइकनरिबा मियोय अदुना एमडी समीर चही तरागा तरेट अपोकपा 𝐁𝐿 मखोय अनिमक सोरा मखा लेकाइदगिनी मपा मपा मचिल मनाउनी हाइरी टाटा 407 गाड़ी अदुना चांदेल डिस्ट्रिक्ट की लमकांग खुन्याइदगी जेबी कोको कौबा मियोय अमगिनी गाड़ी अदु लमकांग खुन्याइदगी जेबी बिश्वा चही कुनगा मंगा कौबा नुपा अमना थौरकपनी थौदोक थोफमदगी फंगबा पाउगी मतुंग इना एक्सीडेंट अदु यामाहा K10 बाइक अदुना कक्चिंग लोमदगी सोरा तमना लाकपदा टाटा 407 अदुना सोरा रोमदगी लाकलगा रोंग डायरेक्शन दा थौजिलकपदगी खुदोंतिबा थौदोक अदु थोकिबनी हाइरी थौदोक थोफमदा कक्चिंग पुलिस की टीम अमा लाक्तुना येंगसिलबा मतुंगदा असिबा हक्चांग अमदी गाड़ी सिंग लौखटख्रे असिबा हक्चांग पोस्टमार्टम बिदमक जेनिम्स की मोक्ता पुख्रे सिविर पीगनी सामाजिक अधिकारिता सिविर ngasi hawdokre hawdokpagi thoromadugi manungchana ahal oiraba senior citizen singda aids and assistive devices yentropagi thorom amasung Department of Social Justice and Empowerment Government of India amadi Department of Empowerment of Persons with Disability Divyangyan Anina puna kutsam naduna North AOC da laiba Social Welfare Department gi Directorate Complex da pangthokre thoromaduga mari leinana Minister 𝐻𝐸𝐸 na hai aikoina hinglingai matamda pangbaya ba mateng tawbaya ba thabak kaya tawba mathau tai ahal oiraba sing amadi disability sing gi khalaga ngasi yenthokli ba pochai sing asi makhatana district kaya dasu sinaba hotnagani haina fongdoki All India की Ministry of Social Justice and Empowerment की मिसिंग मखादा कोई श्री वीरेंद्र कुमार Honorable Minister कोई Social Justice and Empowerment की कनोदा मागी मियंग मखादा चथाबा अदुगुंबा प्रोग्राम अमा खगनी अखोगी Social Welfare Department की सु कोई लरिबो कोई Department की staff सिंग कोई Director पुल्ला कांदा असिगी प्रोग्राम से कोई चथाबनी अदुगा मरुइना कोई ngasiगी प्रोग्राम असिदैदा अखोइना मरुइना तौजरिबसि कोई लरिबा कोई हल ओइराबा अदगी ना तादबा अदगी अतोप अतोप कोई disability की problem लेबसिंग सिदैदा कोई aid and assistive devices मैम अमा पीरा कांदा मखोइदा खुदुंग चादा मैम अदि मखोइदा अवाबा थेंगब मैम दो कोई खरदा वसु फनबा हाइदना कोई सिंजबा प्रोग्राम Thoromaduda saruk yakiba Social Justice and Empowerment Government of India ki Minister Dr. Birendra Kumar Social Welfare Minister 𝐻𝐸𝐸 Person with Disability Government of Manipur ki Commissioner W Birahari amasung Social Welfare ki Director ngangom utamsu thoromaduda saruk yaki thoromaduga mari leinana Social Welfare ki Director ngangom utamna hai ngasi pangthokliba thoromasi miyam gi yaifana ba khanduna pangthokpani adubu pochai sing asi pirege lau haibada laktriba si laibak thibani ngasi yenthokadoriba potlam sing asi makhal ani thokna khaidokuna nakal amadana jahi humpugi mathak ladiba sing amana disability singini thoromasida aikoi pumnamakna thawai yauna pirakliba khudong chaba sing asi lohongnaba hotnaba ama changi maramdi masi tha ahumgi matungda amuktang singadaba maramna kem tawbada matam chana yahausi mamangda kem kaya sinba horamlaga corona na maram oiduna lepki loinana makhatana atopa mafam kya da sinaba hotnaragani haina su fongdokhi As a people where there are many persons with disabilities, but we are unable to help them. We have written to 𝐷𝐸𝐸 also, we have written to Ministry of Social Justice also, but so far we have not received any positive response. So I would like to request you to kindly take it seriously and let's see what we can do for the people since they really need it. And in doing so, in organizing assessment camps, another request I would like to make is to make sure there are teams from this spectacles and dentures. Spectacles are very much essential for the aged people. Almost everybody needs spectacles, but unfortunately, since the impaneled firm is from, I think, from Delhi, the past also we went ahead without their team, but that is very unfortunate for us since it is required. State ama chawkhatpa haibasida state aduda laidiba miyamgi punsirol masa mau fana laiba amadi hena wangba thakta hingba mathau tai haina Health and Family Welfare Minister Dr. Sapam Ranjana Phongdokre wafam asi ngasi Anthropology Day gi thoram ama Manipur University ki Department of Anthropology na sinduna World Anthropology Post Congress 2023 Anthropology in Practice Health Culture and Security haiba hiramda International Seminar ama Manipur University ki Centenary Hall da pangthokiba thoram amada
Minister Dr. Ranjana Fongdokibani. Thoromaduda Minister Dr. Sapam Ranjan Danamanjuri University ki Vice Chancellor Professor and Rasmohan Anthropological Society of Manipur ki President Professor K. Sarat Chandra, Allahabad University ki Department of Anthropology ki Hanagi Head of Department Professor Bijoy S. Sahe Amadi, MU ki Professor N. 𝐁𝐵𝐴 Singna Mathang Sina, Chief Guest President Amadi, Guest of Honor Oina Saruk Yaki. Thoromaduga Mari Lenana Minister Ranjana Hai, Illegal Immigrant Kaya Ama Lamdam Masida Changsilakpa Aduga, Amarumda Lamdam Sigi Miyam Marakta Angang Popagi Chang Hantabana Maramoiraga, Lamdam Masida Demographic Imbalance Ama Lakale. Miyam ki security da amadi miyam ki yaifa tharang sing da singnaba ama ohelakli state asigi miyam marakta kidney nabagi chang wangkhalakpa kaya thengnari loinana infertility ki chang su hena wangkhalakli ba asi aikoi puna nainaba mathau tai haiki. For us politicians, when we speak in such gathering who are the experts in that particular field, it is always a challenge for us. So the day before yesterday, I asked Professor 𝐁𝐁𝐈 if he can give me some points about to speak, because it's such a vast subject and a very, very interesting subject. Anthropology, because many of my friends, even after taking a career in medicine or engineering, they change the subject, take up anthropology, and then appear for the UPSC and get through. Such as, I believe, is such an interesting subject it is. And while I was just discussing, it is really vast. I don't think it has a boundary, as was rightly said. Maybe one day we would be going to the moon and studying about anthropology there. Hareswar Gosami Miyamna 𝐻𝐸𝐈 haina khangnaba aiba sina iba 𝐂𝐷𝐿 Yunan haina mingthonba lairik ama ngasi haungnabi matungina Jain Manipur Dance Academy Imphal gi auditorium da Pongkhrei. Lairik Pongbagi Thoromaduda Manipur Sahitya Parishad Imphal gi President Longjam Joy Chandra, Sahitya Academy Awardee 𝐶𝐄𝐲 𝐸𝐕 amasung Sarat Chandra Thiamna mathang sitna Chief Guest President Amadi Guest of Honor oina saruk yaki. Thoromaduga mari leinana aiba masana fongdorakpada culture amasung history da yumpham oiba Yunan lamkoi khongchit ki warini. Lairik asina Khanongpok Asia gi puwari gi meeting da Yunan laibaki maru oiba ethnic minority kharagi matang da khanglei. Yunan laibaki miyoi sing aikhoiga saksu chatna lon chata manaba kya lairabasu lon da chap manaba natabana paw fauna naba hotnabada awaba khradi thengnaki. Khidam ama hekta da thabak tawriba kunimak maraibak maramdam kannabagi wakal lainaribani loinana Manipurda haurakliba lana siga mari lainana awana taraba miyamna pendaba wafam kaya ama khonjel thokpa ngamdana lairi awaba tariba kaya asi khangna sarangda leibadongna lairi Soknariba lana si community kudingmakta sokhalibani maraibak maramdam nungsibagi wakalon chelabadi kudingmak fazabak ngaktani ngasi fangliba ngakpigani ngasi fongliba lairik asi Assam University Silchar da MA Manipuri gi syllabus da yauriba asi khwaidagi laibak phobani haina su fungdoki. I am publishing, it is launching my book 𝐂𝐷𝐿 Yunan. It is Southern Land Yunan. Actually, in fact, I visited Yunan in 2007 and I published the first book. That time, that is the first edition. So, in the meantime, my book is included in the MA syllabus, Manipuri syllabus of Assam University Silchar. That's why many students are demanding this book, but I run out of stock of the book. That's why I am compelled to publish my second edition, second book. Now this time, as suggested by my seniors and some intellectuals, I am publishing it into scripts. Writers Union Imphal na sinduna Ahmad na iba Maitei Pangalgi luhongba amasung masigi chatnarol haina mingthonba lairik ama ngasi hongnabi matungina Manipur Press Club ta Pongkhrei ngasigi lairik fongbagi thoram aduda Chief Guest oina Manipur Literary Society Imphal gi President Nongmaitem Kiran Kumar Singh President oina Writers Union Imphal gi President Dr. Sahid Ahmad amasung Guest of Honor oina Manipur University of Culture gi Assistant Professor Makunmani Mongsabana saruk yaki ngasigi lairik fongbagi thoram aduga
mari lainana chief guest ki warolda nomaitem kiran kumarna phongdokibada oza ahmad maitai pangal singi manungda atangba writer ni ai basi gi oina handa phongliba lairik asina magi 13 suba lairik ni sahitya academy gi lemjaningai oiba translation gi prize panglaba misak amasune asigumba lairik ama puthok pirakpa haibasi thagatli writers union nasu maitai pangal gi ai ba ai bi kaya amasu puthorakliba asimak nungaiba fawi matungdasu afaba thabak kaya torakpa oirasanu haina phongdoki Jadi saya suka dengan mesin tahu yang utara naik kalaga kasar lagi Tripoli, Bangladesh di kerana mulai datang itu orang pergi meeting bangun mereka su PJ cakap ada lagi cara kita ketik kena masih mungkin lagi ada bawang mereka betul sudah kita kan makin di happy yang mau di yang kita main lalu budi pergi Bangladesh yang terima Bangladesh की जो खाती है तो किसी सच्चा कोई भी बोर्सी कोई भी लोग दामन है तो दामन सिंह बांग्लादेश तो लेकर दामन नमना मागी कोई शिक्षण में तो भी अदगी त्रिपुरा लेकर क्रमाई तो भी मणिपुरी क्रमाई तो भी अदगी कसाई ना क्रमाई तो भी हाई लेवल को फोटो कर जो हापी है पहले भी पॉलिटिक पवन ने ले रोगा ट्रेस ना हाई पुजा कर नवाई तो कर या और फोटो से भी सी कुछ वाले कलर से तो हो रहे ना Amaramda Irawat Celebration Committee ICC Manipurga Manipuri State Sumangela Council ka khutsam naduna Jananeta Hizam Irabona Iramba Manipuri Siding Laidik Imagi Puja Haina Mingthonba Sanasam Umanandana Adoration of Mother Haina Mingthonba Sahitya Academy New Delhi na Phongba Laidik amasung ngasi Manipur Press Club ta phongkhre ngasi ge laidik phongbagi tharamadуда President Member oina Manipuri Language Advisory Board Sahitya Academy New Delhi ge convener Professor Rajen Toijamba Irawat Celebration Committee Manipur ge Chairman Dr. M. Nara Amadi, Manipuri State Sumangela Council ki President M. Purnimasi Laimasu Saruk Yaki. Ngarang February taraga marida 𝐂𝐿𝐷𝐿 Govindji Temple ki manungda lai khurumba ki mingda nan Manipuri nupa amaga nupi amaga gi mawong tadaba saktam social media da viral oirakpadagi Imphal East ki police na faraba matungda action lauduna wakhal tahanbiba simak All Manipur Brahmin Organization ki maikaidagi thagatpa amadi nungaiba phongdoi haina organization asigi president in charge B Samananda Samana phongdorakre ngasi Manipur Press Club ta pangthokiba paugi mifam amada wapam asi phongdokladuna Samananda na hai asigumba laisang singda lai khurumba lakpidi basingna yariba makai mide yengbada nungaitaba thawong kya tawriba asi yariba makai tawbigenu haina organization asina appeal torakle karigumba makha na asigumba nungaitaba thodok sing thokpa thengnarabadi maduda thokpa afa fategi tekcha masa masa na pujagadabani loinana thodok thokliba mioi singi mathaktasu akanba action laukhatnabagi warepsu lawba leire haiki yamna athuba matamda Imphal East ki police na action lokhatbiduna ngasi si phara bodin sida koi sendo hiba aduma koi Manipur Brahmin mede Brahmin rasing mai kai dege thagat pamudi yamna numai phindok chaboluna kai chali ha wakun chali makhata bada asugumba laisang sinda lai grumba lakpiri ba koi sinna rausi alamsi yari makai sigumba koi ge numai taba mi nei yen bodo phazoroi da thabu thabu na jingba singasi abui tongbi da rasu koi Manipur mede Brahmin rasing mai kai dege masing su koi thajage akan ba phunji thajage Haukiva February 13 nungthilda phongba pauche amadi chaicha 15 da nungtigi phongba pauche khara amasung media singda phongnakhiba Assam Rifles ki kangbuna Kamjong district ki manungchanba Kasom Kholen PS na konba Myanmar ga tainaba Namli market manaktagi Koireng na luchingba UNLF kangbugi nomaina panduna soklaba lanmi ma fare hairibasi UNLF pumbing chathian naba Assam Rifle na thawaina sem sarga thadokpa aranba pauni haina Koireng na luchingba UNLF ki Central Committee ki Secretary of Publicity M. Sakhena media da thadorokpa chirlamana phongdorakli chirolasna hai aranba paw asida yauriba L. Risikanta Singh Jahi Taraganipan apokpa L. Kanhai Singh Naransena Bisnupur District hairiba MUSC UNLF MPA ga karigumba mari amata lainade
aduga L risikanta karamba yawoluki yawoloino karamba fibamda nungmaina sokibano amadi matau karamna kasomda yorakibano haiba adudi Assam Rifles amadi Indian Intelligence Kangbuna mayek sengna risikantagi statement tagi khanglaba wafamni adubu air na asengba du losilaga UNLF ki mingcha thianaba amadi yawolop singi marakta wakhal danadaba fibam thokhanaba atamnana thawaina chatharakpa thawong amani haibesi miyamna khangjenbiyu haina Geralsna hairi Hauzik oiriba fibam asida asok apan yorakpa operation tawbagi e mathau tarakpada pinaba Bisnupur district ki thamna pokpi defense force ki teamna kanana su haina batawduna Jenims ki blood bank ta laktuna EP khre ngasi mak lansi loidabana loijing loya da lan sokna bachatpa kangbuna lan chatlasu maraiba kannaba hotnarasu lan chataba Manipur gi mafam atai da laidiba masafaraba naha singna lan chatliba ima laiba ki mathongna laidiba singa sigi laibak thiduna asok apan yorakpada seasonana ba Manipur blood bank singda blood mapung fana thamna ba hotna si haibagi saruk ama oina blood pibani miyamna su donate tobiyu hairi Manipur kannabagi damak matam kyagi mamang nagi 𝐶𝐿 da khun ngaktuna lakiba ningthaujam manisna chahi kunthra gani thoi kuki militant singna Imphal East district ki tumukhongda haukiba February 9 da thiba khangdana lairakhraba matung haukiba chaicha 13 da thawai yaujaba hakchang oina fangkiba amadi ma ki haksang da taramliba soklamliba kaya aduna mahakpu tamthina hatkibagi khudamni haiba khangbaga loinana adugba thawungbu yaningdaba fongdokpaga loinana ngasi like minded group LMG Manipur Thongmi sing laikidrabagi sangai tel chingthak laikai da leiba yumda chatuna mahaki imungda acha athak sing mateng pangduna awabada saruk yakre hairi ngasige tengbang khongchat aduda group asige secretary Ojit Sorokhaibam amadi publicity secretary Rakesh Naurem anina luchingduna atai maru oiba member kya su saruk yaki hairi khongchat aduga mari lendana group asige secretary Ojit Sorokhaibam na fongdokibada masagi chahi kunthra ni thoirom tangai riba ningthaujam manisaha yamna mathongna leiba inaw amakhakni mahakna ireipa ki damak thawai thaba ngamkiba sigi damak mahakpu aikoina awangba thakta ikai khumnabu utpaga loinana mahaki lehauriba imung manungi awabada khradang saruk yajabo oina LMG ki thongmi singna ngasigi tengbang khongchat asi chatpani hairi Imalaiba ki dengda thawaina potha pikhaba athoba 𝐶𝐿 manisnagi imungdani 𝐶𝐿 manisnana imalaiba ki dengda thawaina potha pikre haukiba khogi February ki tang 9 sida tumu khongda kuki militant singna petigi mayuta achauba lan chatharakpada khunga koina magsi laikibani magsi kui tang 9 da mangkhibadagi khogi magi dead body tang 13 da khoi phangki yamna thamu sokpasi khoi manisnagi khoi sare pamung phadriba taibagi awan noi khangjiba mani matum ko macha nupama aduga maki chahi na uriba masai chahi kun tawda churiba albina ko gomga langthomni toina nungsiba marum apa adigi chagai na tai kaya langthomni Hauzik pawgi marak thatna atenu break ama lominasi Welcome you all to Unapa School Channel, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic season for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Diabetes ko rin hingibasing tamagi manunda control to mangamlay. Urea creatinine wangusung tamagi manunda hantabang ngamlay.
khong haba nungaitbasu numit mangani manungda fahanba ngamle piles sabidi nungsang nabasu chamada chama fahanba ngamle cholesterol wangba numit kunida normal oiba ngamle BP wangbasu tha amagi manungda normal oiba ngamle fatty liver oibasu tha amagi manungda fagathanba ngamle pumnamak natural oiba hidak makhalna laing jebani hakchangda sokadaba side effect amata laite makhata hidak chamagi mathosu taroi hena kumaparo gidamak ngasimak langsin birau diabetes hospital soibam lekai ayangpari road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Breaking matungda mayam putanam nokchiri Chahi asige haukiba February tarukta General Administration Department Government of Manipur ki Secretariat Assistant ki firm humdra manga launaba notification thokpada schedule caste ki reservation yawfam thokpa yarok taba haibasi schedule caste ki hak manghan bani maramasina chatliba February tha asige tang tara trukta online da form thagadabadu lepiyu schedule caste ki yawfam thokpa reservation phajana thamlaba matungda form thabiyu haina representative of Lois ROL Kakching ki secretary M Samuna thadorakpa chirolamana mari leinaba authority ki ning selakli Mamang Tahigi May Homdagi Tokliba, Manipurgi Irang Asina Maram Oiraga, Taubalda Tokiba, Miamgi Atoba Irang Amada, Irang Control Tongnaba Hotnabada, State Police Amadi Central Forcing na Kaptolakpa, Tear gas smoke bomb na pan badagi, Mamit Nama Ukidraba Ilangbam Govindas, LS Amu Singh, Chahikungamari Apokpa, Ilangbam Rajan Singh Kangabok Lamlong Bazarna, Hayeng Maduraida Laiba Arabin Eye Hospital da Layeng Muchatlagani Haidi, Ilangbam Govindas Singh na Haibada Kangaboki Miam, Amadi Manipurgi Miam na Pangbira Kiba Senfamna, February 13 Madurai Arabin Eye Hospital da Makatana mit layeng matchatlagani mateng pangbirakiba khwai khuding makpo Ilangbam Govinda Singna amadi apokpi mama Ilangbam Ongbi Pramodevina thagatke Makatana mit layeng bada Manipur miyamna angamba mateng pangbiu haiduna fongdorakli Kangabugi pada miyamna amadi Manipur miyamna aigi mitkidamak aigi chen pangbirakiba amadi ꯆꯦꯡꯆꯥꯛꯄꯨ ꯑꯣꯏꯔꯣ ꯇꯝꯕꯤꯔꯛꯈꯤꯕ ꯑꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯏꯀꯟ ꯊꯥꯒꯠꯆꯔꯤ ꯑꯩꯉꯣꯟꯗ ꯄꯥꯡꯕꯤꯔꯛꯈꯤꯕ ꯁꯤꯟꯐꯝ ꯈꯔꯗꯨꯅ ꯑꯩꯒꯤ ꯃꯗꯨꯔꯥꯏꯗ ꯑꯩꯒꯤ ꯃꯤꯠ ꯂꯥꯌꯦꯡꯅꯕꯒꯤ ꯍꯌꯦꯡ ꯗꯦꯠ 16ꯗ ꯑꯩ ꯆꯠꯆꯔꯒꯅꯤ ꯑꯩꯒꯤ ꯃꯤꯠꯁꯦ ꯎꯖꯕꯁꯨ ꯐꯪꯕꯁꯨ ꯑꯣꯏꯖꯒꯦ ꯑꯩꯅ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝ ꯑꯣꯏꯖꯒꯦ ꯈꯥꯡꯉꯕꯣꯛꯀꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯐꯝ ꯃꯐꯝꯗꯒꯤ ꯂꯥꯛꯑꯒ ꯑꯩꯒꯤ ꯌꯨꯝꯗ ꯏꯆꯥꯒꯤ ꯃꯃꯤꯠꯀꯤꯗꯃꯛ ꯁꯦꯟ ꯊꯨꯝ ꯀꯌꯥ ꯄꯥꯡꯕ ꯑꯃꯗꯤ ꯆꯦꯡ ꯆꯥꯛ ꯀꯌꯥꯃꯨꯛꯁꯨ ꯄꯥꯡꯕꯤꯔꯛꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯄꯥꯡꯂꯛꯄ ꯑꯁꯤ ꯄꯨꯔꯒ ꯍꯌꯦꯡ ꯏꯆꯥꯒꯤ ꯃꯗꯨꯔꯥꯏꯗ ꯆꯠꯆꯒꯗꯧꯔꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯇꯥꯜꯂꯒ ꯆꯥꯕꯅꯤꯅ ꯑꯩꯗꯤ ꯎꯄꯥꯏꯁꯨ ꯂꯩꯖꯗꯦ ꯄꯩꯁꯥ ꯃꯌꯥꯝ ꯄꯨꯊꯣꯛꯄꯁꯨ ꯉꯝꯖꯗꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯅꯠꯇꯅ ꯑꯩ Hauzik Lairiba Lengak Asina, Kunamada ground ama semgat pahaiba Fazaraba Wakalon amagi Makada, Paikalakpa, Tarangi Saruk ama Oina, Matam Sanga tournament kaya Pangtokuna Lakraba, Bisnupur District Tinungagi Sanabung Asin Ningtina, Laibak Tondon Assembloide, Hana Apaba ground ama Oina Matam Sanga Lairaklaba Tungda, ground ya Akoibada, Laibak Yamna Wanga Tonzilapadegi, Kutuna Ising Tumduna Lairaki, Orakliba Mataududa, ZDC Tinungagi Kangbuna, Yas Minister Gobindasta ground Asi Sembinaba Haizarubada, Kudakta Semba Honkibani, ZDC Tinungaina, JCB, Tatatara Amadi Haiba Ahumna Leptana, Tabak Sudana ground Asi Mapung Fana, Laibak Tolabatungda, Tractor Mayamna, Leveling Kanatori, Ngasi Nongmanini Sida Semba Pumboy Loiduna, Sanaba Yaraba, Apaba ground Ama Oina Uba Fanglagani, Lan Taurasu Naha Sing Sanaroi Sing Semgataba Yade, Manipurasi Sports ki powerhouse ama oiribani masigi title manghanba yade haibagi wakalonda clubna haizarubadagi nongan dringeda thabak oina pangthok pirakpabu paikhat pirakpabu GDC Tinungaina Yas Minister Gopindas Konthojambu hainingai leitana thagatpa phongdorakli hauze aroibada maroiba paw amu hanna pizari PAPPM na sinduna Paksana human chain semduna miyam gi kongjang changsin kre narco terroristing maru fangna muthalu Manipur dagi double standard AR loktho haibina chingba kholau kaya laukre Indigenous martial arts
Kiluk Jamga Kun Henbagi Miyoi Lising Kiana, Kumalampakti Kongchut Chatuna, Kongjang Jangsin Kray. National Games Village Langolda Nongnasaba Alternative Housing Complex sama ngasi Manipur Chief Minister N Birena Sangha Kray. Amadi Sugunu Awang Laikai gi Yumlakta Kuki terrorist singna mayai kalaba bom ama kapsilakpada yum ama amangata thokre asok apandi yawhodre. Ngasigona Northeast Window na sanok jaba numidangi Manipuri pau matang ase loijare miteng tabiri pasem amukana khurumjare.